ngasi numida waram phongkhiba tungan Manipuri sefongsinga amasung thokhiba thawdok wathoksingdagi maruoibi ipausing khongasaraga Manipur top channel gi maikeidigi meham thamjagi ahanbada marisuba kaithel da famlibi imasing tumbisana high school do hongjil hanbigano hongjin gi hairaga na mapan da saina famlibising hongjil hanbiu love marisuba kaithel potpham famlibi imasing tumbisana high school do hongjil hanana thorang tawribadu hongjin mangamloi hongjin hangi hairaga na mapan saiduna potpham famlibising makhoigi card license piraga hongjin hanbiu haina marisuba khoirambal ima kaithel loop ki vice president m luwang leimana phongdokre marisuba khoirambal ima kaithel pangthokpa pawgi mifam amada luwang leimana makhatana hai marisuba khoirambal kaithel famlibising tumbisana high school lo pusingani haina miyamna ningphu ngang na batari tumbisana high school oirama mafam da sari basi karama ground da sari bano haiba kaithel phambisingda khangan basu leiti masi aikhoi hongjin mangamloi makna hai hokhiba ningthokwa numikki electronics media amagi discussion na pauksi amagi editor na hakiba wafam adu khangdana pangangang mani phajana khanglaba matuna ngangbiu marisubu ima kaithel sanglakliba asi kaithel ahanbada famlibisingna thiba text ta manana thiribani makoina kaithel ahanbada nungaina phamani aduga aikoina apatpa apum kaithel asida yairong thungba makhai phamani malemda phawribu khoirambal kaithel yengba lakpada kaithel ahum sidadi sange aduga marisuba kaithel asidadi sangbide manipur gi cm minister singnasu hanna phawba yengbide aduga pauksi da khanabada marisuba kaithel famlibising street vendor oina uhanbasi nungaite khangdragadi mamutana thiraga ngangbiu yaragadi khangdaduna haikibada haina sengdokpiu haina pausna makhatana su phongdorakli atopa pawamana Moreh da Urea bagsani pusinanaba Hotnarambadagi miyamna Phare Manipur lawmisna Urea phangdaba madi mamal henbagi khudongchaba kya ma yuknaringai sairakta miyoi kharana Moreh da Urea lona pusinanaba Hotnarambadagi miyamna Phare pauksi isna phangma paun hai Moreh lomda lona pusinanaba Urea singadu bagsani romni matau karamna kanana karigidamak Moreh da Urea har pusilibano haibigi sapsabadi khangdri thawdo asi kaksing district ki wabagai mairin mamda thokibani thawdo thopamdagi phangma paun hai ngarang numidang pung mapalom taba matamda wabagai mairin mamda tata gari amada purakpa Urea har bagsani edu DI tata anida khaidok khaijin tawduna leramki makhoigi thawong adura singnabadigi laikai adugi miyamna sangsinduna gari gi driver singda hanglubada hairiba Urea adu Moreh romna pusinanaba hotnabani haiba khanglakibani khudakta Urea bag sing adu laikai miyamna phajenduna laikai gi yum amada pulap paisinduna thamki ngasi ayuktagi haunaba miyamna mafam adura leiba asengba lawmisingna paw piraba tungna Urea bag sing adu asengba lawmisingna laingakna lepa ahongma mamal yenthoki ahongma mamal yenthoki ba aduri phanglakba sanpham sing aduna haradugi mapu asengba khangdolaga khusinaragani hairi haina pausna phongdorakli amaromdana kuina khamduna leiba gari singnabadagi sek tawrubada IED yauramle Imphal West district ki Thamaiban Sinam Laikai watham leirakta leiba SI sabung basantagi yumgi thonggal matam kuina khamduna leiraba gari ama singnabadagi sangsinduna sek tawrubada IED ama yauramba thengnare hairi thawdo singarang numidang pung 10 rom tapa matamna thokibani hauji Lampel police station na posting taduna leiriba sabung basantagi thonggal ngarang yamna singnaningai oiba mongda gari ama matam kuina khamduna leiki gari eduna matam kuina khamduna leiribadu karigino kari levige kanagino kari maramgino haiba singnabadagi Imphal West district ki M30 control team da sangsinduna yengbaga loinana gari manungna thibu humba sathabada IED yauramba thengnarakhiban hari tungda Manipur bomb disposal team ga loinana Imphal police station gi apunba kangbuna numidang pung 13 makhairom taba matamda asu engam yauduna lakthoklaba matung ahing nungye pung 12 rom taba matamda Lampel gi dumping area da pokankre bomb adu kanana karigidam thamlambano haiba hojik pawbi goina sapsana khangma ngamdri haina pausna palakli makhasa tharak poina to papom lainga ki scheme singlawda miyamna ikaibigeno local District Health Society Imphal West na sinduna yumnam Huidrom Higher Secondary School gi playground pangthokpa block health mela pangthokra haidi amasum thauram aduda chief case oina sarugya khiba wangoi kendra gi MLA case loken hai lengak na miyamna piribada ikai pham thokti lengak ki lakliba tungan scheme si lawba haibisi miyam gi phangpham thokpa hakni
मसी खंगना मियामना स्कीम खुदिंगमकी कानाबा लौनबो होनागदबनी लोइनना केंद्रगी लैरिबा मिहुत सिंगना मिहुत अदुना लैरिबा मतमदा केंद्रगी मियामगिदमक मसक तोबा थाब अमा थमलमी हाइबदुखो थमलम मथौताई लेंगाकी 100 days action plan की मतुंगिना तोंगान स्टॉल कुंथ्रा हेनबना सरुक यादुना पांगथोकिबा थौरम मदुदा मागना मखातना हाई स्टेट असिदा लैरिबा अनौब लेंगासना मिपुं खुदिमक मसा मौ फबा मि अमम ओहेननबगी पन्नमदा स्टेट सिनबा थुना पांगथोकलिबा हेल मेला असिना मियामदा कानबा पीबा ngamlagani हाइखेना पाउसिना सु फोंदोरक्ली लुशिलकपोइना तो पपामना बिष्णुपुर डिस्ट्रिक्ट प्राइम मिनिस्टर अवार्ड पिरक्ली promoting excellence in sports and wellness through Khelo India scheme की माताना ख्वाइदगी फबा परफॉर्मेंस पीखिबगिदमक इंडिया की प्राइम मिनिस्टर नरेंद्र मोदी ने बिष्णुपुर डिस्ट्रिक्ट प्राइम मिनिस्टर की एक्सीलेंस इन पब्लिक एडमिनिस्ट्रेशन 2021 अवार्ड पिरकले हैना डिस्ट्रिक्ट इन्फॉर्मेशन ऑफिसर बिष्णुपुर न थदुरकपा सिरोल अमना हाइदि सिरोल अदुना मखा तारदुना डिपार्टमेंट ऑफ एडमिनिस्ट्रेटिव रिफॉर्म्स एंड पब्लिक ग्रेवेंसेस न सिंधुना पीखिबि अवार्ड अदु न्यू दिल्ली की विज्ञान बावन पांगथोकिबा 15 सुबा सिविल सर्विसेस डे की थरम की मनुंगसना बिष्णुपुर की डिप्यूटी कमिश्नर लौरेंबम विक्रम खुशिन रखी हाइदि हैनसु पाउसना मखाताना फोंदोरक्ली लोइसलकपोइना तो पावमना स्ट्रीट वेंडर सिंग तानबा खक्तना प्रॉब्लम सॉल्व तौरoi स्ट्रीट वेंडर नुपी सिंग नमहादुना तानबा खक्तना मखोइगी प्रॉब्लम सॉल्व तौबो ओइथोकलोइ हाइना मणिपुर स्टेट काउंसिल सीपीआई की सिरोन हाइदि हंदक मणिपुर लेंगांगना स्ट्रीट वेंडर नुपी सिंग यामना तमथीना फुसैदुना तानबीबा मसुम टेम्पररी कैथल मनुंगदा फम्बसु यारोइ हाइदुना तानथोकपीबा असि सीपीआई मणिपुर स्टेट काउंसिल न तुमिना येंगदुना लेबा ngamlaktre नुपी सिंग सिगी इमुंग मनुंगी सेल थुंगी फिबम सोक्सुलकपना स्ट्रीट वेंडर अमा ओइना नुंजु नुंसा खांगदुना पोसे खरदंग योलगी इमुंग मनुंगी सेल थुंगी फिबम मेनखनबो होनबनी स्ट्रीट वेंडर की आइन कया लेजै मखोइबु ngaksinaba masum survey तौरगा मखोइबु रिहेबिलिटेट तौनबा मदि टाउन बंडिंग की नियम ngakna स्ट्रीट वेंडर सिंगी प्रॉब्लम सॉल्व तौनबा थबक लेंगना पाइखेकतबनि हाइदि अदुबो प्रॉब्लम सिंग अदु सॉल्व तौनबा थबकी महुता नुपी सिंग अदु फुसैबनदि कानबा फंगलोइ हाइरदुना मणिपुर मसिंग थिंगमदना लैरिबा पुलिस फोर्स असिगी मथौ असि असोनबदा फुसैनबा अदुगी स्पेशल गार्ड कयाना ngak सेंदुना टीम चलिबा संत्री अमसुम मागा नकनबसिंग लाक ngakनबो ओहलब्रा हाइना हंगलदुना मोरा लैबा फाबा पुन यारबा मीसिंग फा पुनबगी थबक तौद्रे हाइबति नते सिजनदबा याबा मफम क्यादा पुलिस फोर्स सिजनरी हाइदि नेशनल हाईवे सिंग द लूट तौरिबा मरम सादना टैक्स क्या लौरिबा दुगुम्बा खुनाइगी येकनबसिंगदा मकंथि फुदोक्तरगा नोमगी सरा तांजरिबा नुपी स्ट्रीट वेंडर सिंग खुथाबसि अंक पफावे हाइदि मरम मदुन अनौबा मणिपुर लेंगाना स्पेशल कैबिनेट स्पेशल असेंबली कौदुन स्ट्रीट वेंडर करमना सॉल्व तौगनी मसिदी खुनाइसिगी सोक्सिलगलिबा सेल थुंगी प्रॉब्लम दगिनी हाइबसि खंथरगा सॉल्व तौनबो होनगदबनि हाइदि हैना पाउसना मखाताना फोंदोरक्ली अदुगा हौजिकुइनदि म्याम पाउस मतंग सेलुसिनजरगे अमसुम पथोक्सगिबा सोइकिबा लानकिबा यावरसु म्याम नंगापिगनी अमसुम मतम मतमगे बमरोइबि पाउसिंग सु म्याम द लेपरेटन अपडेट पिजरके हैना चैनल सिगी मेकेदि की थमजरी एंड थैंक यू